Total shutdown miyamgi irang amadi athingba kayagi marakta district administration thaubalna sinduna chief minister yumnam khemchana ngasi nungthil pung amada sangananaba thaurang tawriba wangjingda leiba BDO office ta ngarang numidang Sakhangdaba nahasingna mai thanaba hotnaramle mafam aduda duty tawduna leiba VDF personnel amasu Furambadagi Sokle hairi Pau asina hai thodok asi ngarang numidang pung 12 makhairum tarakpada thokibani Tampaki mafam ayambada irang hauringai cherakta CM na office sing sangabagi matam natte haiduna numidang da nahasingna Wangjing kaithelda lambi da mai thaduna thingba hoki tungda Wangjing tekcham laikai da sanganaba thaurang tawriba BDO office ta Sakhangdaba naha kaya thomjilaktuna mai thanaba hotnaramki mioi sing aduna office aduda leiramba chowkri na chingba pochai sing thugaiba mai thaba horakpadagi police laktuna tear gas kaptuna tankhai kibadagi ka hena amang ata thokhodre hairi adumakpu mafam aduda duty taduna leijaba Wangjing police outpost ki Romesh Koba BDF personnel ama tamthina Furambadagi Thobal district hospital da pukhatlaba matung makha taba layenggidamak Rajmeti city da amuk pukhatkre hairi